ꯀꯅꯥ ꯂꯥꯛꯀꯗ ꯋꯥꯠꯂꯤꯒꯦ ꯃꯇꯝꯁꯤ ꯐꯅꯗꯤ ꯊꯦꯡꯉꯤ ꯍꯧꯕ ꯌꯥꯗ꯭ꯔꯤꯕꯣ ꯈꯝꯕ ꯉꯥꯏꯇꯪ ꯉꯥꯏꯈꯤꯁꯦ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯃꯤ ꯑꯃ ꯂꯥꯛꯀꯗꯕ ꯋꯥꯠꯂꯤ ꯃꯥꯒ ꯌꯥꯎꯗ꯭ꯔꯗꯤꯕꯣ ꯕꯥꯔꯗꯦꯒ ꯄꯨꯡꯆꯥꯏ ꯆꯥꯏꯗꯣꯏꯅꯤ ꯑꯩꯗꯤ ꯍꯟꯗꯛꯁꯦ ꯄꯩꯁꯥꯒ ꯄꯥꯏꯗꯕꯅꯦ ꯇꯧꯔꯔꯣꯏꯅ ꯂꯩꯕꯅꯤ ꯃꯥꯅ ꯂꯣꯏ ꯄꯨꯊꯣꯛꯏꯅꯤ ꯃꯥꯅ ꯁꯤꯜꯂꯤꯅꯦꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯕꯤ ꯑꯃ ꯂꯩꯗꯨ ꯑꯣꯏꯔꯝꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯍꯩꯅꯗꯦꯅꯦ ꯅꯪ ꯅꯨꯡꯁꯤꯕꯒꯤꯅꯦ ꯑꯩ ꯂꯥꯛꯑꯕꯅꯤ ꯃꯐꯝ ꯃꯇꯝꯁꯨ ꯈꯪꯗꯦꯕ ꯐꯣꯟꯗ ꯄꯨꯡꯇꯧ ꯇꯧꯔꯛꯀꯅꯤ ꯑꯗꯒꯤ ꯅꯪꯁꯨꯅꯤ ꯃꯥꯅꯕꯨ ꯐꯣꯟ ꯇꯧꯔꯛꯑꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯍꯦꯛꯇ ꯂꯩꯅꯤꯡꯉꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯇꯧꯔꯝꯃꯁꯨ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯊꯕꯛ ꯆꯤꯟꯈꯠꯂꯀꯥꯟꯗꯨꯗ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯈꯤꯕꯒꯤ ꯌꯨꯝꯕꯨ ꯄꯥꯡꯕꯨꯅ ꯉꯥꯡꯉꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯐꯝꯗꯨꯗꯕꯨ ꯅꯨꯄꯥ ꯃꯌꯥꯝ ꯂꯩꯕ ꯃꯐꯝꯗꯨꯗꯕꯨ ꯃꯩꯌꯥꯗ ꯍꯤꯒꯩ ꯅꯪꯒꯤ ꯆꯥꯅꯕꯅ ꯍꯦꯛꯇ ꯊꯤꯟꯕ ꯂꯥꯛꯑꯦꯕ ꯃꯤꯅ ꯊꯤꯅ ꯉꯥꯡꯂꯁꯨ ꯀꯩꯝꯇ ꯏꯀꯥꯏꯕ ꯈꯪꯗꯦꯅꯤ ꯑꯗꯨ ꯅꯨꯄꯤꯗꯣ ꯅꯪꯁꯨ ꯅꯤꯃꯥꯕꯨ ꯌꯥꯝ ꯀꯪꯍꯜꯂꯤꯗ ꯅꯃꯥꯟꯅꯕꯤꯅꯤꯗꯤ ꯍꯥꯏꯔꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯀꯩꯅꯣ ꯑꯁ ꯑꯗꯨꯝꯅ ꯂꯥꯟꯅ ꯈꯟꯒꯅꯣꯕ ꯃꯍꯥꯛꯇꯣ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯃꯥꯟꯅꯕꯤꯅꯤ ꯌꯥꯝ ꯆꯝꯕꯅꯤ ꯃꯉꯥꯎꯗꯤ ꯈꯔ ꯊꯤꯖꯕ ꯑꯗꯣ ꯅꯪꯁꯨ ꯇꯤꯟꯅꯔꯒ ꯈꯪꯒꯅꯤꯌꯦ ꯌꯥꯔꯦ ꯇꯤꯟꯅꯖꯔꯣꯏ ꯅꯪꯁꯨꯅꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒꯅꯦ ꯀꯩꯗꯧꯅꯨꯡꯗꯅ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯗꯕꯅꯤ ꯃꯔꯨ ꯑꯣꯏꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯅꯪ ꯁꯨꯝ ꯇꯤꯟꯅ ꯂꯩꯔꯗꯤꯅꯦ ꯅꯣꯏ ꯁꯣꯏ ꯃꯥꯡꯉ ꯃꯤ ꯑꯣꯏꯕ ꯉꯝꯃꯔꯣꯏꯕ ꯑꯁ ꯈꯝꯕ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩ ꯍꯥꯏꯕ ꯑꯃꯨꯛꯇꯪ ꯇꯤꯟꯅꯔꯒ ꯈꯪꯒꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯀꯣꯔꯣ ꯑꯩ ꯂꯥꯛꯑꯦꯍꯦ ꯑꯁ ꯁꯥꯎ ꯌꯥꯗꯦ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤꯅꯦ ꯅꯪ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤꯅꯦ ꯀꯩꯅꯣ ꯃꯌꯥꯝ ꯄꯨꯔꯛꯏꯗꯨꯕꯣ ꯑꯁ ꯌꯥꯝꯃꯦꯍꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤꯅ ꯀꯟꯅ ꯁꯨꯔ ꯅꯣꯝꯂꯒ ꯆꯥꯖꯕꯅꯤꯅ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯍꯧꯗꯕꯗ ꯀꯌꯥꯝ ꯃꯥꯡꯖꯩꯁꯦ ꯀꯌꯥꯝ ꯄꯨꯊꯩꯁꯦ ꯁꯦꯜ ꯄꯥꯏꯕ ꯃꯤꯅꯗꯤ ꯈꯪꯉꯔꯣꯏ ꯑꯩꯈꯣꯏꯗꯤ ꯃꯇꯝꯁꯦ ꯌꯥꯝ ꯄꯥꯝꯃꯨꯖꯩ ꯀꯣꯔꯣ ꯅꯪꯒꯤ ꯑꯁꯤ ꯅꯃꯥꯟꯅꯕꯁꯦ ꯑꯩꯅ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯃꯃꯥꯏꯁꯦ ꯁꯨꯛꯇꯣꯛꯀ ꯄꯩꯊꯣꯛꯀ ꯑꯗꯨꯝ ꯇꯧꯔꯒ ꯏꯁꯧꯗ ꯂꯥꯡ ꯂꯩꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤ ꯀꯩꯁꯨ ꯁꯥꯡꯗꯕꯅꯤ ꯈꯔꯁꯨ ꯄꯦꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯕꯅ ꯐꯩ ꯇꯨꯡꯒꯤ ꯈꯜꯂꯤꯉꯩ ꯉꯁꯤ ꯍꯤꯡꯕ ꯀꯥꯎꯔꯕꯗꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯅꯤꯡꯁꯤꯡꯕ ꯈꯨꯗꯤꯡꯒꯤ ꯃꯩꯁꯥ ꯂꯥꯡꯒꯅꯤ ꯇꯛꯁꯤ ꯁꯣꯟꯒꯅꯤ ꯅꯠꯇ꯭ꯔꯅꯦ ꯀꯣꯔꯣ ꯍꯥ ꯍꯣꯏ ꯃꯥꯅꯤ ꯉꯁꯤ ꯈꯛꯀꯤ ꯈꯜꯂꯒ ꯍꯤꯡꯈꯤꯕ ꯄꯨꯟꯁꯤ ꯀꯌꯥ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯄꯤꯔꯥꯡ ꯀꯪꯗꯅ ꯂꯦꯟꯈꯤꯕ ꯅꯤꯡꯉꯝꯗꯕꯅ ꯌꯣꯝꯂꯕ ꯂꯣꯏꯈꯤꯕ ꯀꯌꯥꯁꯨ ꯂꯩꯕꯅꯤ ꯆꯍꯤ ꯀꯌꯥ ꯄꯨꯟꯁꯤꯒꯅꯤ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯅꯤ ꯈꯪꯗꯕ ꯑꯩꯈꯣꯏꯅ ꯍꯌꯦꯡꯒꯤꯗꯃꯛ ꯉꯁꯤꯕꯨ ꯃꯤꯔꯥꯏꯕꯗꯤ ꯍꯧꯅꯗꯦ ꯑꯩꯒꯤ ꯋꯥꯗꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯂꯥꯟꯐꯝꯅꯤ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯃꯥꯏꯊꯤꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩ ꯂꯥꯟꯐꯝꯗ ꯂꯦꯞꯄꯤ ꯂꯥꯟꯊꯦꯡꯅꯔꯤ ꯍꯥꯏꯗꯅ ꯆꯥꯗ ꯊꯛꯇꯒꯩ ꯀꯞꯇꯅ ꯋꯥꯗꯅ ꯂꯩꯔꯕꯗꯤ ꯂꯥꯟ ꯃꯥꯏ ꯄꯥꯛꯄꯗꯤ ꯂꯥꯏꯔꯗꯅ ꯈꯨꯠꯂꯥꯏ ꯐꯥꯎꯕ ꯊꯥꯡꯒꯠꯄ ꯉꯝꯂꯛꯇꯕ ꯌꯥꯏ ꯑꯁ ꯌꯥꯔꯦꯁꯦ ꯃꯔꯩ ꯌꯦꯠꯅ ꯂꯩꯔꯦ ꯊꯦꯡꯅ ꯀꯥꯟꯁꯤꯗ ꯅꯠꯇꯦ ꯅꯈꯣꯏꯕꯨ ꯆꯥꯛꯀ ꯂꯥꯝꯗ꯭ꯔꯤꯕꯣ ꯁꯦ ꯀꯦꯛꯁꯦ ꯁꯠ ꯀꯛꯑꯒꯅꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣ ꯍꯩꯃꯥ ꯍꯣꯏꯅꯦꯍꯦ ꯕꯥꯔꯗꯦ ꯂꯥꯛꯏꯅꯤꯒꯁꯦ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯁꯦ ꯅꯪꯒꯤ ꯒꯤꯐꯅꯦ ꯍꯦꯄꯤ ꯕꯥꯔꯗꯦ ꯊꯦꯡꯛ ꯌꯨ ꯉꯁꯤꯗꯒꯤꯗꯤ ꯆꯍꯤ ꯑꯃꯃꯨꯛ ꯍꯥꯞꯀꯠꯂꯦꯅꯦ ꯑꯔꯤꯕ ꯃꯤꯡꯊꯣꯜ ꯂꯥꯛꯑꯅꯦꯕ ꯑꯗꯨꯅ ꯅꯨꯄꯤ ꯊꯤꯖꯅꯕ ꯇꯧꯔꯣ ꯈꯝꯕ ꯀꯦꯛ ꯀꯛꯂꯁꯤꯁꯦ ꯀꯦꯟꯗꯜꯁꯦ ꯃꯨꯠꯊꯠꯂꯒꯦꯀꯣ Happy birthday to you. Happy birthday to you. ꯈꯝꯕ ꯁꯦ ꯀꯦꯛ ꯏꯜꯂꯛꯀꯦꯁꯦ ꯀꯦꯛꯁꯦ ꯁꯦ ꯅꯪꯉꯣꯟꯗꯁꯨ ꯑꯃ ꯏꯟꯕꯤꯔꯛꯀꯦ ꯆꯥꯕ ꯐꯥꯎꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯕ ꯐꯕꯅꯤꯗ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯔꯝꯕ ꯋꯥ ꯑꯃ ꯂꯩꯕꯅꯤꯀꯣ ꯆꯥꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯗꯕꯁꯦ ꯃꯆꯤ ꯑꯣꯏꯗꯦ ꯍꯥꯏꯅꯕꯅꯤ Koro kayno loidribo thengi ꯈꯝꯕ ꯅꯪ ꯂꯥꯛꯑꯕ꯭ꯔꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕ꯭ꯔꯣ ꯑꯩꯗꯤ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯆꯥꯛꯄꯨꯗꯤ ꯀꯥꯝꯕ ꯂꯣꯏꯔꯕꯅꯦ ꯏꯟꯁꯥꯡꯗꯣ ꯂꯥꯟꯅ ꯄꯤꯔꯛꯀꯅꯤꯌꯦ ꯑꯗꯨ ꯉꯥꯏꯔꯤꯌꯦ ꯂꯥꯛꯑꯣ ꯆꯪꯉꯣ
ngasi khusuman lawgadabane numitse khara ngan chasina haiba natraba aduga hojikta I nang thongba yadro sinjang do ꯑꯁ ꯀꯩꯁꯨ ꯊꯦꯡꯉꯣꯏꯁꯦ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯁꯤꯟꯈꯤꯅꯨ ꯊꯕꯛ ꯃꯐꯝ ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯄꯨꯡꯈꯥꯏ ꯑꯃ ꯐꯥꯒꯗꯧꯁꯨ ꯅꯠꯇꯦ ꯆꯥꯅꯤꯡ ꯇꯥꯅ ꯒ꯭ꯌꯥꯟ ꯇꯥ ꯆꯠꯁꯦꯕ tinaba mi farabnina wangang sangan yang mana le ayi wadne nomagi talaga chajaba akhoi gane awa pa leitaba mi gane khak mana yaro ꯀꯅꯥꯒꯅꯣ ꯃꯥꯟꯅꯔꯤꯁꯦ ꯑꯣ ꯂꯤꯂꯥꯒꯔꯣ ꯍꯣꯏ ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯂꯨꯁꯟꯅ ꯈꯟꯖꯤꯜꯂꯝꯃꯤ ꯑꯗꯣ ꯃꯥꯒ ꯇꯤꯟꯅꯔꯨꯕꯗꯒꯤ ꯈꯔ ꯂꯥꯏꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯍꯩꯔꯦ ꯑꯗꯣ ꯅꯪꯁꯨ ꯍꯩꯅꯕ ꯍꯣꯠꯅꯧ ꯀꯥ ꯍꯦꯟꯅꯅꯦ ꯂꯨꯅ ꯈꯟꯖꯤꯜꯂꯨꯅꯨꯀꯣ ꯑꯦ ꯂꯤꯂꯥ ꯐꯣꯟ ꯇꯧꯔꯦ pai bi ꯍꯜꯂꯣ 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 ꯏꯟꯖꯥꯡꯗꯣ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯃꯅꯤꯡꯒꯤ ꯒꯦꯠ ꯃꯆꯥꯗꯣ ꯑꯗꯨꯗ ꯊꯣꯛꯂꯛꯑꯣ ꯍꯣꯏ 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 ꯊꯣꯛꯂꯛꯑꯒꯦ tawjo ꯈꯝꯕꯥ ꯂꯩꯔꯝꯃꯨꯀꯣ ꯏꯟꯖꯥꯡ ꯂꯧꯒꯦ oh chalo chalo nupi ni sakta du ai dawje chui mang tai mi na kaya khun ga ba awa pa kai no khangda ba mi siga chaning ba cha tawning ba taw yaw le re ba ma nupi ni na lem jadri ba jang hi lang atana masa je ta sere soi jade koro haibjina kadai da thingna dana pului no khangdi masi nupi je amuk tang thina seiraga ne pundana ba sinda dia nata de hoi tawje soi mangda ma ga iga tinare isi yum saba mamma dagi khangna da tinare pa ma yam pa ba mi are ma de ma ngani ꯈꯝꯕꯥ ꯈꯝꯕꯥ ꯈꯝꯕꯧ ꯂꯥꯎ ꯂꯥꯎ ꯆꯥꯛꯁꯤ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯔꯁꯤ ꯂꯥꯎ ꯏꯟꯁꯥꯡꯁꯤꯁꯨ ꯍꯥꯎꯅꯤꯍꯦ ꯂꯤꯂꯥꯅ ꯊꯣꯡꯕꯅꯦ yare sajaningdi mai makoi ka sajaningdi ko na dum charo yare ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯂꯥꯎꯗ ꯇꯨꯡꯗ ꯅꯤꯡꯉꯝꯍꯧꯔꯣꯏꯗ ꯉꯥꯅꯨ ꯊꯣꯡꯕꯅꯤꯗ yare ngasi chel lawgadaba numsida kari no nang nganu ga tokle dubo yare na dum cha daw yaroi da pataba ꯅꯠꯇꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯗꯦꯠ 1 ꯈꯨꯗꯤꯡꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯔꯕ ꯈꯨꯠꯁꯨꯃꯟꯁꯤꯕꯨ ꯉꯁꯤ ꯁꯤ ꯆꯥꯔꯦꯅ ꯍꯦꯛꯇ ꯄꯤꯔꯔꯣꯏꯗ꯭ꯔꯕ ꯀꯩꯅꯣꯕ ꯅꯪ ꯉꯥꯡꯉꯤꯗꯣ yaro nang sukya yaro ai ma panda ngai ramage nang do chak to sa cha tho tholo ai ngai ramage ko panda ꯃꯁꯤꯗꯤ ꯈꯨꯗꯤꯡꯒꯤ ꯑꯣꯚꯔ ꯑꯦꯛꯇꯤꯡꯗ ꯇꯧ ꯂꯩꯅꯤꯕ ꯌꯥꯔꯣꯏ ꯃꯁꯤ ꯌꯥꯔꯣꯏꯀꯣ ai nang ngangi do lai tai ko ka tu kan ngama cha cha tholo Koro, ngasise nang yaramdradi ay yam waramnibo. Ado ngasi ay na wahalamnina ngasi nomagi kusumandudi ay napi taredana. ꯉꯁꯤ ꯈꯛꯀꯤ ꯄꯤꯕ ꯌꯥꯔꯣꯏꯀꯣ ꯗꯕꯜ ꯄꯤꯒꯗꯧ Pithoga loiredana. Ado nang aina haibdudi kanamtada haidokta banatro. ꯍꯥꯏꯗꯣꯛꯇꯤꯌꯦ Haidokan. Tangai phadaba load pa yadaba matang haibam lakani. Matamduda natana kanada su haidokpa yade. Miyoi badi mapan thongda uba kharaduna hekta makhoi na launing ba phirep law. Uning ma masak amada hekta ui. Aduna matang matamgi matungina aron ba kharasu thamdaba yade. ꯅꯪꯅ ꯇꯝꯕꯤꯗꯨꯅ ꯏꯄꯪ ꯄꯪꯅ ꯀꯔꯤꯝꯇ ꯈꯪꯗꯅ ꯂꯩꯖꯔꯝꯕ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯁꯤꯡꯍꯜꯂꯦ ꯂꯣꯏꯅ ꯈꯪꯍꯜꯂꯦꯗꯅ Adubudi karinone aise liglani dana. oh koro nang di yam nungai le mina ai ni di nang se ngasi thabo la to da ka do yar ba no na pakhatna lai du ba ngasai su nang ho lam nang le ram phone to pa khat te noi thonga li cafe ta mo da su hangam ba ni na nang hospital chakina na sangam da bra na kari no thabo ka su bang hang da na nang gi da makta nungai da na lai du ba nang si da nungai na le ni ꯍꯣꯏ ꯈꯝꯕ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯌꯦ ꯈꯔ ꯁꯤꯔꯤꯌꯁ ꯑꯣꯏꯕꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯒꯤ
ꯅꯪꯒꯤ ꯀꯣꯜ ꯂꯥꯛꯄꯗꯣ ꯑꯩ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ ꯁꯥꯎꯅꯨ ꯏꯇꯥꯎ ꯑꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯑꯅꯥꯕꯅꯣ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯈꯪꯉꯤ ꯏꯇꯥꯎ ꯅꯪ ꯂꯥꯌꯦꯡꯕꯗ ꯈꯔ ꯋꯥꯔꯅꯤ ꯑꯩꯅꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯃꯥꯟꯅꯩ ꯂꯥꯏꯕꯛ ꯊꯤꯕ ꯃꯄꯣꯛ ꯉꯥꯛꯇꯅꯤ ꯄꯨꯛꯆꯦꯜ ꯇꯤꯟꯅꯩ ꯈꯟꯅ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯇꯤꯟꯅꯕꯅꯤ ꯃꯇꯝꯒꯤ ꯐꯠꯇꯕ ꯅꯨꯡꯁꯤꯠꯇ ꯍꯨꯝꯕꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯣꯟꯈꯤꯅꯤ ꯍꯥꯏꯕꯗ ꯑꯩ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯝꯕ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯔꯤꯗꯨꯕꯣ ꯁꯦ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯂꯣꯏꯕ ꯐꯥꯎꯗꯪ ꯇꯥꯈꯣ ꯏꯃꯤꯠꯁꯤꯅ ꯎꯔꯒꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕꯅꯣ ꯈꯪꯗꯣꯏ ꯁꯤꯗꯒꯤ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯍꯥꯏꯕꯅꯤꯗ ꯀꯣꯔꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯕꯗꯨꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯃꯤꯠꯅ ꯎꯔꯤꯕ ꯈꯔꯗꯨ ꯈꯛꯇꯅ ꯑꯆꯨꯝꯕꯅꯦꯅ ꯈꯜꯂꯒ ꯃꯥꯅ ꯂꯧꯅꯤꯡꯕ ꯐꯤꯔꯦꯞ ꯂꯧꯏ ꯎꯅꯤꯡꯕ ꯃꯁꯛ ꯑꯃꯗ ꯍꯦꯛꯇ ꯎꯏꯌꯦꯅ ꯍꯥꯏꯕꯗꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯃꯒ ꯃꯥꯟꯅꯗꯕ ꯃꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯃꯍꯤꯡꯁꯨ ꯈꯦꯠꯅꯕꯅꯤ ꯏꯁꯥꯒꯤ ꯄꯥꯝꯖꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯑꯗꯨꯝ ꯍꯤꯡꯕꯤꯌꯨ ꯃꯗꯨꯗ ꯃꯇꯨꯡ ꯏꯟꯅꯕ ꯋꯥꯒꯗꯕ ꯃꯤꯁꯛ ꯑꯃꯕꯨ ꯅꯝꯗꯨꯅ ꯆꯤꯡꯊꯤꯔꯒ ꯏꯔꯥꯡꯅꯍꯟꯒꯦ ꯈꯟꯕꯤꯒꯅꯨ ꯁꯦꯜ ꯄꯥꯏꯕ ꯇꯧꯒꯦꯗ ꯉꯝꯕ ꯃꯤꯌꯥꯝꯁꯤꯅ ꯃꯤꯔꯝꯒꯤ ꯆꯠꯅꯕꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅ ꯆꯠꯅꯕꯤ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯛꯄꯗꯒꯤ ꯃꯗꯨꯗ ꯃꯤꯠ ꯊꯛꯀꯠꯂꯕ ꯃꯔꯜꯗꯤ ꯂꯩꯇꯕ ꯃꯇꯧꯗꯤ ꯇꯝꯅꯤꯡꯕ ꯀꯌꯥꯅ ꯃꯤꯇꯧ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯔꯕ ꯍꯥꯏꯕꯗꯨꯒꯤ ꯄꯪꯈꯩ ꯂꯥꯡꯈꯠꯄ ꯉꯝꯗꯅ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤꯕ ꯀꯌꯥꯅꯤ ꯃꯈꯣꯏ ꯃꯆꯥ ꯃꯁꯨ ꯐꯥꯎꯕ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯧꯕ ꯀꯌꯥꯅꯤ ꯃꯗꯨꯒꯤ ꯄꯨꯟꯁꯤꯗꯣ ꯏꯇꯥꯎꯕꯨ ꯑꯣꯏꯍꯟꯅꯤꯡꯉꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯅꯣꯡꯃꯒꯤ ꯇꯥꯜꯂꯒ ꯆꯥꯕ ꯑꯩꯈꯣꯏꯒ ꯅꯈꯣꯏꯒ ꯂꯥꯝꯕ ꯇꯧꯕ ꯉꯝꯃꯨ ꯋꯥ ꯀꯣꯔꯣ ꯅꯣꯏ ꯅꯃꯥꯟꯅꯕꯁꯤꯗꯤ ꯑꯦꯛꯖꯥꯝꯄꯜ ꯐꯖꯕꯒ ꯌꯥꯝ ꯄꯤꯅ ꯑꯗꯨꯒ ꯃꯥꯏꯊꯣꯡ ꯑꯁꯤꯅ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯁꯨꯛꯇꯣꯛꯀ ꯄꯩꯊꯣꯛꯀꯗ ꯑꯗꯨꯝ ꯇꯧꯂꯦ ꯅꯣꯡꯃꯇꯕꯨ ꯉꯥꯏꯍꯥꯛꯇꯪ ꯐꯥꯎꯕ ꯅꯣꯛꯐꯦꯠꯇꯕꯧ ꯇꯧꯕ ꯎꯗꯦ ꯃꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯄ ꯅꯣꯛꯊꯣꯛꯄꯁꯤꯅ ꯄꯨꯟꯁꯤ ꯁꯥꯡꯉꯦ ꯍꯥꯏꯅꯕꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯏꯁꯥꯅ ꯁꯨꯖ ꯅꯣꯝꯖꯔꯒ ꯏꯄꯨꯛ ꯊꯛꯆꯕ ꯁꯨꯗ꯭ꯔꯒ ꯆꯔꯥ ꯍꯦꯟꯕ ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯊꯣꯛꯄꯒꯤ ꯃꯇꯝꯗꯣ ꯂꯩꯇꯦ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯁꯣꯠꯊꯔꯤ ꯃꯥꯏ ꯄꯥꯛꯀꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯂꯥꯏꯕꯅꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕ ꯆꯥꯎꯔꯛꯄ ꯃꯤꯅꯗꯤꯅꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗꯤꯅꯦ ꯈꯪꯉꯨ ꯍꯣꯏꯅꯦ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃꯅ ꯄꯨꯜꯂꯒ ꯁꯥꯕꯅꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯃꯅ ꯌꯣꯝꯂꯒ ꯅꯨꯡꯉꯥꯏꯕꯅ ꯃꯤꯀꯨꯞ ꯈꯔꯈꯛ ꯑꯣꯏꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗꯦꯗꯅ ꯁꯦꯜꯁꯨ ꯇꯥꯟꯒꯅꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯀꯌా ꯑꯃꯁꯨ ꯂꯥꯟꯊꯦꯡꯅꯒꯅꯤ ꯄꯨꯟꯁꯤꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃꯅ ꯌꯣꯝꯃꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯋꯥꯗꯅ ꯀꯞꯇꯅ ꯂꯩꯊꯣꯛꯑꯒ ꯐꯒꯗꯕ ꯅꯠꯇꯦ ꯍꯧꯒꯠꯂꯒ ꯁꯣꯂꯨꯁꯟ ꯊꯤꯒꯗꯕꯅꯤ ꯑꯗꯨꯒ ꯁꯣꯜꯕ ꯇꯧꯕ ꯉꯝꯃꯔꯣꯏꯗꯕ ꯋꯥꯒꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯗꯤ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯕꯗ ꯀꯥ ꯍꯦꯟꯅ ꯃꯥꯡꯖꯕ ꯀꯩꯁꯨ ꯂꯩꯔꯣꯏ ꯑꯩꯈꯣꯏꯁꯦ ꯃꯤꯑꯣꯏꯕꯅꯤ ꯂꯥꯏꯗꯤ ꯅꯠꯇꯦꯗꯅ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤꯁꯤꯗ ꯊꯦꯡꯅꯔꯛꯀꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯁꯣꯜꯕ ꯇꯧꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯒ ꯃꯇꯝꯅ ꯂꯩꯔꯤꯉꯩꯗ ꯄꯨꯛꯅꯤꯡꯅ ꯄꯥꯝꯖꯕ ꯋꯥꯈꯜꯕꯨ ꯄꯣꯊꯥꯍꯟꯒꯗꯕ ꯊꯃꯣꯏꯁꯤꯕꯨ ꯏꯪꯍꯟꯒꯗꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯃꯇꯝ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯀꯥꯏꯊꯣꯛꯄ ꯐꯩ ꯃꯗꯨꯅ ꯄꯨꯟꯁꯤꯕꯨ ꯍꯦꯟꯅ ꯐꯖꯍꯟꯒꯅꯤ ꯍꯌꯦꯡꯋꯥꯏ ꯃꯇꯝꯅ ꯂꯩꯇ꯭ꯔꯕ ꯐꯃꯨꯡꯗꯒꯤ ꯍꯦꯟꯕ ꯉꯝꯗ꯭ꯔꯕ ꯃꯤꯠꯁꯤꯅ ꯎꯔꯛꯇ꯭ꯔꯕ ꯃꯍꯥꯎꯒ ꯈꯪꯅꯒ ꯆꯥꯕ ꯌꯥꯔꯛꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯍꯧꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗꯣ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕꯗ ꯇꯛꯁꯤ ꯁꯣꯜꯂꯛꯀꯅꯤ ꯃꯇꯝꯗꯨꯒꯤꯗꯃꯛꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯨꯔꯤ ꯅꯣꯝꯂꯤꯕ ꯏꯆꯥ ꯏꯁꯨ ꯍꯥꯏꯅ ꯂꯩꯔꯝꯂꯤꯕꯁꯦ ꯍꯣꯏ ꯆꯨꯝꯃꯤ ꯍꯌꯦꯡꯒꯤꯗꯃꯛꯇꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯨꯔꯤ ꯅꯣꯝꯂꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯅꯤ ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯇꯨꯡꯒꯤ ꯈꯜꯂꯤꯉꯩ ꯉꯁꯤꯕꯨ ꯃꯤꯔꯥꯏꯕꯗꯤ ꯐꯠꯇꯦ ꯁꯥꯡꯈ꯭ꯔꯕ ꯅꯣꯡꯃꯒꯤ ꯃꯇꯝ ꯄꯨꯡ 24 ꯑꯩ ꯊꯋꯥꯏꯁꯤꯕꯨ ꯅꯨꯡꯉꯥꯏꯍꯟꯅꯕ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯀꯥꯏꯊꯣꯛꯄꯗ ꯄꯨꯟꯁꯤꯗꯣ ꯃꯅꯤꯡ ꯀꯩꯁꯨ ꯍꯜꯂꯣꯏ ꯐꯔꯦꯅꯦ ꯑꯗꯣꯝꯒꯤ ꯏꯆꯥ ꯏꯁꯨꯅ ꯑꯗꯣꯝꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯛꯀꯅꯤ ꯀꯥꯏꯅ ꯈꯜꯂꯕꯗꯤ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯄꯨꯟꯁꯤꯗꯣ ꯈꯪꯉꯦꯅ ꯈꯜꯂꯒꯗꯤ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯏꯃꯥꯗꯨꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯕꯤꯔꯕꯒꯦ ꯑꯗꯣꯝꯕꯨ ꯆꯥꯎꯅꯕ ꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯏꯃꯥꯗꯨꯒꯤꯁꯨ ꯄꯥꯝꯖꯕ ꯅꯨꯡꯉꯥꯏꯖꯕ ꯃꯌꯥꯝ ꯑꯃ ꯀꯠꯊꯣꯛꯂꯝꯒꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯅꯣꯡꯃꯇ ꯍꯪꯕꯤꯔꯨꯕ꯭ꯔꯣ ꯀꯌꯥꯝ ꯌꯥꯝ ꯊꯨꯡꯍꯟꯕ ꯉꯝꯈ꯭ꯔꯒꯦꯅꯦ ꯅꯣꯏ ꯑꯅꯤꯁꯦ ꯍꯦꯛ ꯊꯦꯡꯅꯕꯒ ꯍꯨꯏ ꯍꯧꯗꯣꯡꯁꯤꯡꯉꯥꯏꯍꯦ ꯑꯩꯒꯤ ꯀꯥꯁꯦ ꯀꯣꯠ ꯑꯣꯟꯊꯣꯛꯑꯒꯦ ꯍꯥꯏꯔꯣ ꯃꯁꯤꯗꯅꯦ ꯏꯃꯥ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯝꯂꯤꯕꯁꯦ ꯎꯆꯦꯛ ꯑꯆꯧꯕꯅ ꯑꯆꯧꯕ ꯃꯀꯣꯟ ꯁꯥꯏ ꯃꯆꯥꯅ ꯑꯄꯤꯛꯄ ꯃꯍꯨꯝ ꯁꯥꯏ ꯍꯥꯏ ꯍꯌꯦꯡ ꯅꯤꯡꯉꯝꯍꯧꯔꯣꯏ ꯍꯥꯏꯗꯅ ꯉꯁꯤ ꯅꯨꯡꯉꯥꯏꯊꯣꯛꯀꯗ꯭ꯔꯣ ꯅꯨꯡꯉꯥꯏꯊꯣꯛꯀꯗ꯭ꯔꯣ
ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯅꯨꯡꯉꯥꯏꯅꯕ ꯉꯁꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯗꯦ ꯑꯗꯨꯒ ꯁꯨꯈꯩ ꯁꯨꯔꯒ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯉꯝꯗꯗꯅ ꯂꯣꯏꯈꯤꯕꯁꯨ ꯀꯌꯥ ꯑꯃꯅꯤ ꯀꯣꯔꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯦ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯈꯪꯗꯕ ꯃꯤꯅꯠ ꯑꯃ ꯐꯥꯎꯕ ꯀꯥꯏꯊꯣꯛꯂꯒ ꯊꯋꯥꯏꯕꯨ ꯄꯦꯜꯍꯟꯕ ꯍꯩꯇꯕ ꯋꯥꯔꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯌꯥꯔꯣ ꯃꯥ ꯃꯁꯥꯅ ꯃꯁꯥꯁꯦ ꯑꯩꯗꯤ ꯈꯨꯃꯟ ꯈꯝꯕꯅꯤ ꯋꯥꯔꯒ ꯍꯧꯔꯛꯏ ꯋꯥꯔꯒ ꯂꯣꯏꯔꯅꯤꯅ ꯑꯗꯨꯝ ꯌꯥꯖꯔꯦ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯥꯁꯦ ꯅꯪꯒ ꯈꯔ ꯇꯣꯏꯅ ꯄꯨꯟꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯗꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯕꯅꯦ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯠ ꯑꯃ ꯂꯩꯕꯗꯣ ꯇꯧꯔꯁꯦ. ꯑꯗꯨꯗ ꯍꯥꯏꯗꯣꯛꯑꯒ ꯈꯔ ꯇꯣꯏꯅ ꯀ꯭ꯂꯥꯁ ꯇꯧꯗꯗꯤ ꯌꯥꯔꯔꯣꯏ ꯇꯧꯔꯁꯦ. ꯃꯥꯏ ꯃꯀꯣꯛꯁꯦ ꯊꯥꯏꯅꯒꯤ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯗ ꯑꯗꯨꯝ ꯅꯩꯁꯜꯂꯒ ꯂꯩꯔꯦꯕ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯁꯦ ꯌꯥꯝꯅ ꯋꯥꯟꯊꯣꯛ ꯂꯩꯕꯅꯤ ꯑꯍꯜ ꯂꯃꯟ ꯇꯥꯛꯄꯤꯗ꯭ꯔꯣ ꯍꯥ ꯇꯥꯛꯄꯤꯗ꯭ꯔꯣ ꯈꯝꯕ ꯃꯃꯤꯗꯩꯗꯤ ꯀꯧ ꯍꯥꯏꯅ ꯇꯝꯕꯤꯕꯒꯤ ꯃꯍꯨꯠ ꯏꯃꯥ ꯏꯄꯥ ꯀꯧ ꯍꯥꯏꯅ ꯇꯝꯕꯤꯔꯗꯤ ꯐꯒꯗꯕ ꯑꯩꯅ ꯈꯟꯕꯅ ꯈꯛ ꯆꯨꯝ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯗꯨꯗꯤ ꯂꯥꯟꯕꯅꯤ ꯈꯝꯕ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯣꯔꯣ ꯍꯥꯏꯖꯁꯅꯨꯗ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗꯕꯒꯤ ꯍꯥꯏꯖꯔꯤꯅꯤ ꯁꯣꯝ ꯌꯥꯝ ꯋꯥꯔꯧꯔ ꯃꯥꯜꯂꯦ ꯀꯣꯔꯧꯁꯦ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯖꯔꯁꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡꯃꯛꯅꯤ ꯈꯜꯂꯒ ꯂꯣꯏꯅꯖꯕꯅꯤ ꯑꯗꯣꯝꯕꯨꯁꯨ ꯃꯥꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯤ ꯈꯟꯗꯨꯅ ꯃꯉꯣꯟꯗ ꯊꯝꯂꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯨꯔꯦ ꯀꯣꯏꯖꯗꯕꯒꯤ ꯋꯥꯍꯩ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯕ ꯃꯤꯒ ꯃꯤꯇꯣꯞꯀꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯂꯩ ꯍꯥꯏꯕꯗꯣ ꯀꯥꯎꯔꯨꯔꯦ ꯑꯗꯨꯒ ꯑꯗꯣꯝꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯏꯅꯥꯛ ꯈꯨꯟꯕ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯤꯔꯤꯕꯗꯨ ꯀꯅꯥꯕꯨꯅꯣ ꯑꯩ ꯈꯪꯖꯗꯦ ꯍꯣꯏ ꯑꯩꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯒꯗꯕ ꯏꯃꯥ ꯏꯄꯥꯗꯣ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯏꯃꯥ ꯏꯄꯥ ꯁꯪꯅ ꯏꯕꯨꯡꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯐꯔꯦꯁꯦ ꯁꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ ꯀꯣꯔꯣ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯀꯥꯟꯅꯗꯕ ꯃꯔꯩ ꯈꯔ ꯌꯦꯟꯅꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥ ꯂꯩꯔꯝꯃꯦ ꯊꯥꯆꯧꯗꯣ ꯅꯨꯡꯁꯥ ꯊꯤꯔꯝꯃꯅꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯆꯠꯂꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅꯦ ꯂꯥꯛꯑꯒꯦ ꯈꯝꯕ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦꯀꯣ ꯅꯪꯒꯤ ꯉꯁꯤ ꯃꯑꯣꯡꯁꯦ ꯅꯪꯅ ꯇꯧꯔꯤꯁꯤꯗꯤ ꯍꯥ ꯅꯪꯅ ꯇꯧꯔꯤꯁꯤꯗꯤ ꯀꯩꯅꯣꯕ ꯃꯥꯅ ꯉꯥꯡꯉꯝꯃꯤꯕ ꯃꯌꯥꯝꯗꯨꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯣ ꯍꯥ ꯈꯟꯕ꯭ꯔꯕ ꯑꯩ ꯅꯠꯇꯦꯅꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯗꯅ ꯃꯤꯕꯨ ꯍꯦꯛꯇ ꯂꯥꯟꯅ ꯈꯟꯕ ꯉꯥꯡꯅꯤꯡꯕꯇ ꯉꯥꯡꯕ ꯃꯗꯨꯒꯤ ꯅꯤꯉꯝꯗꯕꯗꯣ ꯅꯪꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯂꯤꯂꯥꯁꯤ ꯐꯠꯇꯦ ꯃꯥꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯦ ꯅꯠꯇ꯭ꯔꯣ ꯍꯥ ꯃꯗꯨ ꯈꯜꯂꯤꯕꯗꯣ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯞ ꯆꯥꯕ ꯃꯔꯝ ꯄꯤꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯉꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯔꯗꯧꯅꯤ ꯀꯣ ꯑꯣ ꯀꯣꯔꯣ ꯅꯪꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯈꯟꯗꯨꯅ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯑꯩꯅ ꯍꯥꯏꯔꯨꯕꯅꯤꯀꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯈꯜꯂꯕꯅꯤꯅꯦ ꯐꯔꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯋꯥꯠꯇ ꯄꯥꯗꯕ ꯃꯈꯣꯏꯒ ꯂꯝꯕꯥꯜ ꯇꯧꯗꯨꯅ ꯄꯨꯟꯁꯤꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡ ꯍꯥꯏꯔꯨꯕꯒꯤ ꯑꯩꯅ ꯂꯥꯜꯂꯕꯅꯤꯅꯦ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯂꯤꯛꯂꯥꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ ꯅꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦ ꯍꯥ ꯃꯥꯅ ꯑꯩꯕꯨ ꯃꯥꯡꯍꯟꯕ ꯅꯠꯇꯦꯅꯦ ꯀꯟꯕꯤꯔꯛꯄꯅꯤꯅꯦ ꯃꯗꯨ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯗꯨꯗꯤ ꯑꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯦ ꯃꯥꯒꯤ ꯃꯌꯨꯝ ꯅꯠꯇꯕ꯭ꯔꯥ ꯅꯪꯅ ꯃꯗꯨ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯟꯅꯗꯤ ꯈꯜꯂꯕꯅꯤ ꯅꯪꯅ ꯈꯜꯂꯤꯁꯤ ꯂꯤꯂꯥꯁꯤ ꯌꯨꯝꯁꯤꯗꯒꯤꯅꯤ ꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯛꯑꯒ ꯊꯕꯛ ꯃꯐꯝꯗꯒꯤ ꯑꯩꯕꯨ ꯄꯨꯈꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯍꯟꯗꯦ ꯁꯤꯅꯤꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯣ ꯅꯪꯅꯗꯤ ꯅꯥꯅꯥꯗ ꯇꯥꯈꯤꯗꯦ ꯉꯁꯤꯗꯤ ꯑꯩ ꯍꯥꯏꯔꯒꯦ ꯇꯥꯔꯣ ꯂꯤꯛꯂꯥꯁꯦ ꯑꯊꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯦ ꯃꯕꯨꯡ ꯑꯃꯒ ꯂꯩꯕꯅꯤ ꯂꯤꯛꯂꯥꯁꯦ ꯌꯥꯝ ꯀꯟꯅ ꯅꯥꯔꯨꯔꯦ ꯀꯤꯗꯅꯤ ꯅꯥꯝꯃ ꯐꯦꯜ ꯑꯣꯏ ꯍꯥꯏ ꯑꯗꯣ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤ ꯌꯨꯝꯐꯝ ꯃꯆꯥꯗꯨꯁꯨꯅꯦ ꯌꯣꯟꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯔꯦꯟꯒꯤ ꯀꯥ ꯃꯆꯥ ꯑꯃꯗꯅꯦ ꯂꯩꯕꯅꯦ ꯔꯦꯟꯗ ꯅꯪꯅ ꯎꯔꯤꯕ ꯌꯨꯝꯁꯤꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯍꯦꯜꯄꯔ ꯑꯣꯏꯗꯨꯅ
ꯅꯨꯃꯤꯗꯥꯡꯅ ꯂꯩꯔꯛ ꯃꯆꯤꯟꯒꯤ ꯀꯦꯐꯦꯁꯦ ꯑꯁꯤꯗꯩꯁꯤꯗ ꯊꯕꯛ ꯌꯥꯎꯕꯅꯦ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤꯅꯦ ꯍꯦꯛ ꯊꯪꯅꯕ ꯔꯦꯟꯒꯤ ꯀꯥ ꯃꯆꯥ ꯑꯃꯗꯅꯦ ꯃꯥꯅ ꯂꯩꯔꯤꯁꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯕꯨꯡꯗꯤ ꯃꯈꯣꯏꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯕꯨꯡꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯕꯨꯡꯗꯨꯁꯨ ꯃꯦꯖꯣꯔ ꯁ꯭ꯇ꯭ꯔꯣꯛ ꯑꯃ ꯇꯧꯈꯤꯕꯗꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯂꯦꯡꯕ ꯉꯝꯗꯅ ꯂꯩꯔꯦ ꯀꯤꯗꯅꯤ ꯅꯥꯝꯃ ꯃꯄꯥꯡꯒꯜ ꯑꯣꯏꯔꯤꯕꯤ ꯆꯍꯤꯁꯨ ꯅꯧꯔꯤꯕꯤ ꯃꯥꯅꯅꯦ ꯃꯁꯥꯒꯤ ꯄꯨꯛꯆꯥꯛ ꯄꯨꯖꯕꯇ ꯅꯠꯇꯅꯅꯦ ꯃꯕꯨꯡꯕꯨꯁꯨꯅꯦ ꯂꯥꯌꯦꯡꯂꯤꯕꯅꯤ ꯃꯄꯥꯟ ꯊꯣꯡꯗ ꯅꯣꯛꯇꯨꯅ ꯂꯥꯡꯗꯨꯅ ꯂꯩꯕ ꯃꯍꯥꯛꯁꯦ ꯃꯊꯟꯇ ꯂꯩꯕ ꯃꯇꯝꯗ ꯀꯞꯂꯝꯂꯣꯏ ꯈꯟꯕ꯭ꯔꯣ ꯈꯝꯕ ꯑꯩꯁꯨ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯕ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯄꯨꯟꯁꯤꯅꯤ ꯑꯗꯨꯕꯨ ꯔꯦꯟꯒꯤ ꯀꯥ ꯑꯄꯤꯛꯄꯁꯤꯗ ꯏꯊꯟꯇ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯅꯤꯡꯁꯤꯡꯂꯒ ꯍꯤꯡꯅꯤꯡꯗꯕ ꯐꯥꯎꯔꯛꯈꯤꯕ ꯀꯌా ꯑꯃꯅꯤ ꯑꯗꯨꯕꯨ ꯂꯤꯛꯂꯥꯅ ꯑꯩꯕꯨ ꯐꯠꯇꯕ ꯋꯥꯈꯜꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯑꯋꯥꯕꯅ ꯅꯥꯀꯟꯗ ꯊꯝꯕꯤꯔꯦ ꯍꯥꯏꯔꯒ ꯃꯃꯣꯟ ꯅꯣꯛꯅ ꯍꯤꯡꯕ ꯇꯝꯕꯤꯈꯤ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯅꯕꯒꯤ ꯃꯌꯣꯜ ꯑꯃ ꯆꯨꯝꯍꯟꯕꯤꯈꯤ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯤꯕꯗꯣ ꯑꯌꯥꯝꯕꯗꯤ ꯇꯥꯆꯧꯒꯤ ꯆꯦꯛꯑꯞ ꯆꯠꯄꯒꯤꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯜ ꯐꯪꯕ ꯅꯠꯇ꯭ꯔꯒ ꯅꯣꯡ ꯐꯥꯗꯣꯛ ꯊꯕꯛ ꯀꯣꯝꯕ ꯃꯇꯝꯗꯅꯅꯦ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯇꯥꯆꯧꯕꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯣꯛꯃꯤꯟꯅꯈꯤ ꯀꯣꯔꯣ ꯃꯥꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯔꯤꯕꯗꯣ ꯄꯨꯡ ꯈꯨꯗꯤꯡꯒꯤꯅꯦ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇꯅꯦ ꯆꯠꯂꯒ ꯌꯦꯡꯁꯤꯜꯂꯤꯕꯅꯤ ꯃꯗꯨꯗ ꯊꯕꯛ ꯅꯪꯗꯕꯒꯤ ꯃꯤꯋꯥ ꯇꯥꯕ ꯀꯌꯥ ꯑꯃꯅꯤ ꯉꯥꯡꯕꯤꯕꯁꯨ ꯀꯌా ꯑꯃꯅꯤ ꯉꯁꯤꯁꯨ ꯇꯥꯆꯧꯒꯤ ꯆꯦꯛꯑꯞ ꯆꯠꯂꯨꯏꯌꯦ ꯐꯤꯕꯝ ꯈꯤꯇꯪ ꯂꯨꯕꯒꯤ ꯅꯪꯒꯤ ꯀꯣꯜꯗꯣ ꯑꯩ ꯄꯥꯏꯕ ꯉꯝꯈꯤꯗ꯭ರೆ ꯅꯪ ꯉꯁꯤ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯃꯥ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯀꯣꯔꯣ ꯑꯗꯨꯕꯨ ꯅꯣꯛꯇꯃꯛ ꯅꯣꯛꯂꯝꯃꯒ ꯆꯠꯈꯤꯗꯅ ꯀꯣꯔꯣ ꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯂꯥꯎ ꯃꯁꯥꯗ ꯍꯪꯉꯨꯁꯤ ꯇꯥꯆꯧ ꯑꯁ ꯃꯩꯒ ꯂꯣꯏ ꯃꯝ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯀꯣꯔꯧꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯊꯣꯛꯈ꯭ꯔꯦ ꯍꯤꯗꯥꯛꯁꯦ ꯆꯥꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯤꯗꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯁꯤ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯆꯠꯂꯣꯏꯗ꯭ꯔꯣ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯂꯥꯛꯑꯔꯣꯏꯅ ꯍꯥꯏꯔꯝꯃꯦ ꯉꯁꯥꯏ ꯗꯣꯛꯇꯔꯅ ꯇꯥꯆꯧꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯅ ꯍꯥꯏꯔꯛꯏꯗꯨꯗꯤ ꯄꯥꯕꯨꯡ ꯍꯣꯏꯗꯁꯨꯅꯦ ꯃꯇꯝ ꯈꯔ ꯂꯦꯞꯄꯒꯦꯅ ꯍꯥꯏꯔꯝꯃꯦ ꯀꯦꯐꯦꯒꯤ ꯏꯕꯨꯡꯗꯨꯁꯨ ꯍꯥꯏꯔꯝꯃꯕꯅꯦ ꯇꯥꯆꯧ ꯈꯤꯇꯪ ꯐꯒꯠꯂꯒꯅꯦ ꯑꯃꯨꯛ ꯂꯥꯛꯀꯦꯅ ꯍꯥꯏꯔꯝꯃꯕꯅꯦꯕ ꯁꯦ ꯍꯤꯗꯥꯛꯁꯦ ꯏꯜꯂꯛꯀꯦꯁꯦ ꯍꯩꯃꯥ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯑꯁ ꯀꯞꯄꯤꯔꯣ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯅꯨꯀꯣ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯑꯩ ꯊꯕꯛ ꯆꯠꯇ꯭ꯔꯁꯨꯅꯦ ꯀꯣꯔꯧꯒꯤ ꯃꯔꯨ ꯑꯃ ꯇꯥꯡ 5ꯗ ꯐꯪꯅꯦ ꯍꯥꯏꯕꯀꯣ ꯑꯗꯨ ꯂꯧꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯧ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯀꯣꯟꯅ ꯍꯟꯖꯟꯗꯣꯏꯅꯦꯕ ꯑꯩꯈꯣই ꯀꯩꯁꯨꯝꯇ ꯋꯥꯔꯣꯏꯕ ꯇꯥꯆꯧꯗ ꯊꯨꯅ ꯐꯅꯕ ꯇꯧꯁꯤ ꯅꯕꯨꯡ ꯑꯩꯒꯤ ꯃꯔꯝ ꯊꯣꯞꯅ ꯉꯥꯛꯊꯤ ꯁꯥꯗꯨꯅ ꯂꯩꯖꯒꯗꯕ ꯏꯆꯟꯅ ꯌꯨꯝ ꯄꯨꯗꯨꯅ ꯅꯕꯨꯡ ꯑꯩꯕꯨ ꯂꯥꯌꯦꯡꯅꯕꯁꯨ ꯍꯣꯠꯅꯕ ꯀꯌꯥꯗ ꯋꯥꯔꯕ ꯄꯨꯝꯅꯃꯛ ꯈꯪꯅ ꯅꯕꯨꯡ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯐꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯕ ꯑꯩꯒꯤ ꯍꯣꯠꯅꯕꯗ ꯑꯗꯨꯛ ꯅꯧꯔꯤꯕ ꯅꯍꯥꯛꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯥꯆꯧ ꯌꯥꯔꯁꯤ ꯇꯣꯛꯑꯁꯦ ꯇꯥꯆꯧ ꯀꯞꯀꯅꯨ ꯍꯥꯏꯕꯅꯦ ꯃꯁꯤꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ ꯇꯥꯆꯧꯅ ꯃꯆꯜ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄ ꯃꯗꯨꯒꯤ ꯍꯨꯃꯥꯡ ꯃꯔꯤꯛ ꯑꯃꯒꯤ ꯃꯃꯜ ꯌꯧꯕ ꯅꯠꯇꯦ ꯇꯥꯆꯧꯕꯨ ꯀꯅꯥꯅ ꯐꯔꯣꯏ ꯍꯥꯏꯅꯣ ꯁꯣꯏꯗꯅ ꯐꯅꯤ ꯇꯥꯆꯧ ꯅꯥꯕ ꯐꯔꯒꯅꯦ ꯏꯅꯝꯃꯒ ꯄꯨꯔꯛꯄꯗꯣ ꯑꯩ ꯉꯥꯏꯔꯤꯕꯅꯤ ꯐꯠꯇ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯒꯅꯨꯀꯣ ꯁꯦ ꯍꯤꯗꯥꯛꯁꯦ ꯆꯥꯊꯣꯛꯑꯁꯦꯕꯁꯦ ꯅꯧꯔꯤꯕꯤ ꯃꯆꯜ ꯑꯃꯕꯨ ꯍꯔꯥꯎ ꯃꯉꯣꯟ ꯇꯝꯍꯟꯕꯒꯤ ꯃꯍꯨꯠꯇ ꯈꯨꯗꯤꯡꯃꯛ
와할리가 마봉 에세 행복이 까나다보네 행복이 까나다보네 ꯇꯥꯆꯧꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯀꯔꯤꯒꯤ ꯑꯗꯨꯝ ꯋꯥꯈꯜ ꯈꯜꯂꯤꯅꯣ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯥꯆꯧꯅ ꯇꯧꯔꯤꯗꯣ ꯅꯆꯜ ꯑꯩꯉꯣꯟꯗ ꯇꯧꯕ ꯑꯣꯏꯔꯝꯃꯗꯤ ꯑꯩꯕꯨ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯅꯤ ꯍꯥꯏꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕ ꯉꯝꯒꯗ꯭ꯔꯣ ꯍꯥꯏꯌꯣ ꯇꯥꯆꯧ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄ ꯉꯝꯒꯗ꯭ꯔꯣ ꯅꯆꯜꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯇꯥꯆꯧ ꯐꯅꯅꯕ ꯂꯥꯌꯦꯡꯒꯅꯤ ꯑꯩꯕꯨ ꯇꯥꯗꯣꯛꯂꯒ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏꯌꯦ ꯇꯥꯆꯧ ꯂꯤꯛꯂꯥ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯇꯥꯆꯧ ꯀꯩꯗꯧꯔꯒꯦ ꯀꯔꯤꯃꯨꯛ ꯇꯧꯅꯔꯒꯦꯕ ꯑꯁ ꯈꯣꯏꯔꯣꯛ ꯀꯩꯁꯨ ꯇꯧꯗꯦ ꯆꯪꯉꯣ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯈꯔꯗꯤ ꯆꯤꯟꯕꯅꯦ ꯇꯥꯆꯧꯁꯦ ꯑꯩꯉꯣꯟꯗ ꯃꯃꯥꯒꯨꯝꯅ ꯀꯦꯖꯔꯤꯕ ꯍꯤꯗꯥꯛ ꯆꯥꯁꯦ ꯍꯥꯏꯔꯒ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯃꯇꯝ ꯁꯣꯏꯕ ꯌꯥꯗꯕ ꯍꯤꯗꯥꯛꯇꯨꯗ ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯔꯕ ꯀꯥꯟꯗꯦꯁꯦ ꯇꯥꯆꯧ ꯍꯤꯗꯥꯛ ꯆꯥꯊꯣꯛꯁꯤ ꯁꯦ ꯇꯥꯆꯧ ꯍꯤꯗꯥꯛꯁꯦ ꯆꯥꯊꯣꯛꯁꯤꯁꯦ ꯆꯤꯟꯗꯣ ꯈꯤꯇꯪ ꯀꯥꯊꯣꯛꯄꯤꯌꯨ ꯇꯥꯆꯧ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯦ ꯃꯥꯒ ꯑꯩꯈꯣꯏ ꯇꯥꯆꯧꯅꯦ ꯂꯤꯛꯂꯥꯅꯦ ꯄꯨꯟꯅ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯊꯔꯨꯔꯒꯦ ꯂꯥꯛꯑꯕꯅꯦ 고로 짝이시요 짠디가 통할거 해고 야데 따서 ngasidiне ma pothajarani likla khamba nabani chaluro noina saning bado ama eta lero aine chak thongkat pa horamage he ꯍꯣꯏ ꯊꯣꯛꯑꯁꯦ ꯂꯤꯛꯂꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯍꯥꯏꯌꯣ ꯅꯍꯥꯟꯈꯩ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯅꯔꯨꯕ ꯁꯛ ꯃꯨꯟꯅ ꯈꯪꯅꯔꯨꯗꯕꯗꯒꯤ ꯍꯥꯏꯔꯣꯏꯗꯕ ꯃꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯅꯔꯕꯅꯤ나 ꯋꯥꯔꯧꯅꯔꯒꯨꯝꯁꯤꯀꯣ ꯋꯥꯔꯧꯗꯦꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯃꯅ ꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒꯗꯕꯅꯤ ꯃꯗꯨꯕꯨ ꯂꯥꯟꯊꯦꯡꯅꯕꯒ ꯂꯣꯏꯅꯅ ꯃꯤꯀꯨꯞ ꯈꯔꯗꯪ ꯀꯥꯏꯊꯣꯛꯇꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨꯁꯨ ꯃꯀꯥ ꯂꯥꯝꯍꯟꯕ ꯉꯝꯕꯗꯨꯅꯤ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯁꯨ ꯅꯍꯥꯛꯀꯤ ꯊꯧꯅꯥꯗꯣ ꯑꯩꯗꯤ ꯌꯥꯝ ꯀꯜꯂꯛꯁꯦ ꯅꯍꯥꯟꯈꯩ ꯃꯩ ꯍꯧꯒꯩ ꯁꯥꯎꯗꯅꯇ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯈꯪꯅꯤꯡꯏꯅꯤꯗ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥꯅ ꯃꯥꯂꯦꯝꯁꯦ ꯆꯥꯛ ꯊꯦꯛꯄ ꯃꯈꯩ ꯁꯥꯔꯨꯔꯕꯁꯨ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯂꯥꯛꯄꯗꯗꯤ ꯏꯪꯈꯤꯕ ꯇꯥꯕꯅꯤ ꯊꯥꯖꯗꯅ ꯋꯥ ꯉꯥꯡꯕꯒ ꯌꯥꯝ ꯍꯩꯔꯝꯃꯤꯀꯣ ꯂꯤꯛꯂꯥ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯕ ꯎꯝꯆꯥꯡꯅꯔꯕ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯆꯥꯛ ꯊꯦꯛꯂꯕ ꯂꯩꯃꯥꯏ ꯑꯁꯤꯕꯨ ꯏꯪꯍꯟꯕꯤ ꯏꯪꯂꯕꯤ ꯅꯨꯃꯤꯠꯇꯣ ꯅꯍꯥꯛꯅ ꯑꯣꯏꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯊꯃꯣꯏ ꯈꯣꯡꯖꯦꯜ ꯌꯥꯡꯃꯜꯂꯤ ꯈꯣꯡꯊꯥꯡꯗꯣ ꯌꯥꯡꯅ ꯊꯥꯡꯃꯜꯂꯤ ꯃꯨꯠꯄ ꯉꯝꯗ ꯇꯥꯡꯒꯣꯏ ꯇꯥꯒꯗꯕ ꯃꯩꯔꯤꯗꯨꯗꯤ ꯆꯨꯈꯠꯇꯕꯅ ꯍꯦꯟꯅ ꯐꯩ ꯊꯥꯖꯗꯅ ꯄꯥꯟꯊꯩ ꯌꯥꯝ ꯍꯩꯀꯣ ꯅꯪꯁꯨ ꯁꯥꯎꯕꯗꯪ ꯍꯩꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯊꯥꯖꯗꯅ ꯐ꯭ꯂꯔꯠ ꯇꯧꯕꯁꯨ ꯍꯩꯔꯝꯃꯤꯗꯨꯗꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯗ ꯃꯪꯂꯒ ꯂꯩꯔꯤꯗꯨꯕꯣ ꯉꯍꯥꯟꯈꯩꯗꯤ ꯃꯤꯅ ꯄꯣꯊꯥꯔ ꯐꯥꯎꯕ ꯄꯣꯊꯥꯕꯒ ꯁꯪꯗꯕꯅꯤ ꯉꯁꯤꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯊꯕꯛꯀ ꯆꯪꯗꯦꯀꯣ ꯑꯩꯁꯦ ꯁꯥꯎꯔꯤꯕꯅꯤꯀꯣ ꯏꯀꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯐꯗꯕ ꯈꯜꯂꯛꯄꯖꯥꯠ ꯇꯨꯃꯤꯟꯅ ꯋꯥꯔꯁꯨ ꯋꯥꯅꯅꯦ ꯈꯪꯖꯔꯒꯗꯕꯅꯤ ꯀꯗꯥꯏꯗꯒꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯐꯣꯡꯗꯣꯛꯂꯨꯗꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯤꯒꯤ ꯑꯋꯥꯕꯗꯤ ꯎꯕ ꯌꯥꯗꯦ ꯃꯤꯕꯨ ꯃꯣꯇꯤꯚꯦꯁꯟ ꯇꯧꯕꯗꯤ ꯌꯥꯝ ꯍꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯀꯩꯝ ꯈꯪꯕꯤꯗꯦ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯤꯔ ꯈꯪꯁꯟꯅꯗ꯭ꯔꯤꯔ
ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦꯗ ꯅꯪ ꯍꯥꯏꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯦꯕ ꯇꯤꯟꯅꯔꯤꯉꯩ ꯂꯤꯛꯂꯥꯗꯣ ꯁꯤ ꯌꯥꯅꯕ ꯑꯝꯇ ꯍꯥꯏꯕꯤꯒꯦꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯕ ꯅꯆꯤꯟꯗꯨꯅ ꯑꯣꯏꯔꯣꯏꯗꯕꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯕ ꯀꯩꯁꯨ ꯅꯠꯇꯕꯗꯅꯦ ꯏꯀꯥꯏꯅꯒꯗꯕꯗꯣ ꯑꯗꯨꯒꯤ ꯈꯜꯂꯒꯅꯦ ꯑꯩꯅꯅꯦ ꯄꯥꯡꯗꯕ ꯑꯦ ꯀꯔꯤꯅꯣꯕ ꯅꯈꯣꯏꯅ ꯑꯣꯏꯔꯣꯏ ꯀꯥꯟꯅꯔꯣꯏꯗꯕ ꯍꯥꯏꯁꯦ ꯃꯔꯝꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯕ ꯅꯠꯇꯦ ꯑꯩꯕꯨ ꯌꯥꯝ ꯆꯥꯛꯍꯜꯂꯦ ꯍꯥꯏꯕꯅꯤꯗ ꯅꯣꯏꯅ ꯅꯠꯇꯦ ꯃꯥꯒꯤ ꯑꯇꯣꯞꯄ ꯈꯪꯅꯕ ꯂꯩꯕ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯌꯥꯏꯗꯅ ꯁꯤꯗ ꯂꯥꯛꯑꯣꯁꯦ ꯈꯪꯕ ꯀꯩꯅꯣ ꯅꯪꯒꯤ ꯊꯕꯛꯇꯣ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯣ ꯑꯦ ꯑꯩ ꯐꯖꯅ ꯍꯥꯏꯔꯒꯦꯕ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯐꯝꯃꯨꯁꯤ ꯑꯗꯨꯒꯅꯦ ꯁꯤꯒꯤ ꯋꯥꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪ ꯂꯤꯛꯂꯥꯗ ꯄꯟꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯔꯣꯏꯕ ꯃꯔꯣꯝꯗꯣ ꯈꯪꯉꯗꯤ ꯑꯩꯁꯨ ꯊꯃꯣꯏꯗ ꯋꯥꯔꯤꯁꯦ ꯈꯔꯗꯤ ꯐꯔꯅꯤꯗꯅ ꯍꯥꯏꯔꯛꯑꯣ ꯀꯩ ꯋꯥꯅꯣ ꯃꯥ ꯍꯟꯗꯛ ꯊꯥ ꯑꯃ ꯊꯕꯛ ꯂꯦꯞꯄꯤꯗꯅ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯅ ꯈꯪꯗꯦ ꯇꯥꯆꯧꯗꯣ ꯀꯟꯕꯗ ꯈꯔ ꯋꯥꯔꯅꯤ ꯍꯥ ꯇꯥꯆꯧꯕꯣ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ ꯇꯥꯆꯧꯗꯣ ꯁ꯭ꯇ꯭ꯔꯣꯛ ꯈꯛꯇ ꯅꯠꯇ꯭ꯔꯦ ꯃꯁꯥꯗ ꯑꯇꯣꯞꯄ ꯂꯩꯅꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯣꯏꯅ ꯌꯥꯎꯔꯝꯃꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯟꯇꯔꯅꯦꯜ ꯕꯣꯗꯤ ꯄꯥꯔꯠ ꯑꯌꯥꯝꯕ ꯂꯣꯏꯅ ꯗꯤꯃꯦꯖ ꯑꯣꯏꯔꯕꯅꯤ ꯇꯥꯆꯧꯕꯣ ꯃꯇꯝꯁꯤꯗ ꯃꯍꯥꯛ ꯇꯥꯆꯧꯒꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯠꯇ ꯆꯪꯗꯦ ꯇꯥꯆꯧ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯟꯇ ꯌꯨꯝꯗꯨꯗ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯑꯗꯨꯒ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯨꯝ ꯄꯥꯅꯤꯡꯗ꯭ꯔꯤꯕ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜꯗ ꯆꯪꯗ꯭ꯔꯤꯕꯁꯦ ꯃꯍꯥꯛ ꯀꯤꯗꯅꯤ ꯅꯥꯝꯃꯅ ꯃꯄꯥꯡꯒꯜ ꯑꯣꯏꯔꯒ ꯍꯤꯡꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯗꯅ ꯂꯦꯝꯍꯧꯔꯤꯕ ꯅꯥꯝꯃꯗꯨꯁꯨ ꯏꯟꯐꯦꯛꯁꯟ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨꯗ ꯃꯥ ꯃꯁꯥꯗ ꯅꯠꯇꯅ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯃꯤꯗꯨꯁꯨ ꯋꯥꯍꯧꯒꯅꯤꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯕꯅꯤ ꯃꯤꯕꯨ ꯋꯥꯒꯅꯨ ꯅꯨꯡꯉꯥꯏꯊꯣꯛ ꯋꯥꯗꯨꯅꯇ ꯂꯩꯒꯅꯨ ꯍꯥꯏꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕꯗꯤ ꯍꯩꯔꯒ ꯃꯥꯅ ꯀꯔꯤꯒꯤ ꯑꯗꯨꯝ ꯋꯥꯈꯜ ꯄꯤꯊꯔꯤꯕ ꯑꯣꯏꯕ ꯑꯣꯏꯗꯕ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯒꯤꯗꯃꯛ ꯊꯃꯣꯏꯕꯨ ꯑꯗꯨꯝ ꯋꯥꯍꯟꯕ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ ꯏꯇꯥꯎ ꯑꯩ ꯃꯥꯌꯣꯛꯅꯒꯅꯤ ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯒꯅꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯈꯝꯕ ꯀꯣꯔꯣ ꯃꯥꯕꯨ ꯁꯣꯏꯗꯅꯗꯤ ꯂꯥꯛꯀꯗ꯭ꯔꯣ ꯁꯣꯏꯗꯅ ꯂꯥꯛꯑꯣꯗꯤ ꯍꯥꯏꯈꯤꯕꯅꯦ ꯂꯥꯛꯄꯨ ꯂꯥꯛꯑꯦꯍꯦ ꯂꯤꯛꯂꯥꯗꯤ ꯀꯣꯔꯣ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯗꯣꯏꯁꯦ ꯑꯩ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯇꯥꯆꯧꯗꯣ ꯑꯩ ꯁꯦꯟꯅꯔꯨꯔꯒꯦ ꯅꯣꯏ ꯋꯥꯔꯤꯗꯣ ꯐꯖꯅ ꯅꯦꯅꯥ ꯇꯥꯅ ꯁꯥꯟꯅꯊꯣꯛ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯋꯥꯀꯠ ꯑꯃꯅ ꯑꯃꯨꯛ ꯋꯥꯀꯠ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯉꯁꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯟꯅꯊꯣꯛ ꯀꯣ ꯑꯩ ꯆꯠꯂꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯅꯣ ꯂꯤꯛꯂꯥ ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯦ ꯑꯅꯝ ꯀꯜꯂꯤꯗꯤ ꯈꯟꯕꯤꯒꯅꯨ ꯑꯩ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯎꯁꯤꯠꯇꯕ ꯀꯔꯦꯝꯅꯕꯁꯨ ꯅꯠꯇꯦ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯛꯀꯗꯕ ꯃꯥꯟꯕ ꯋꯥꯍꯪ ꯈꯔꯒꯤ ꯄꯥꯎꯈꯨꯝꯒ ꯀꯣꯟꯅꯅ ꯄꯨꯂꯞ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯍꯥꯏꯐꯝꯒ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯍꯪꯒꯦ ꯋꯥꯔꯦꯞꯇꯣ ꯊꯨꯃꯟꯗ꯭ꯔꯥ ꯑꯩꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯕ ꯁꯨꯡꯍꯩ ꯍꯩꯅꯗꯕ ꯐꯥꯎꯔꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯗꯨꯛ ꯊꯨꯅ ꯑꯩꯕꯨ ꯀꯔꯝꯅ ꯅꯨꯡꯁꯤꯔꯤꯕ ꯅꯪꯅ ꯃꯗꯨ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝ ꯄꯦꯠꯂꯤ ꯏꯃꯣꯁꯅꯦꯜ ꯌꯥꯝ ꯑꯣꯏꯔꯜꯂꯤ ꯍꯥꯏꯕꯗꯤ ꯅꯪꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯂꯥꯟꯅ ꯎꯔꯨꯕ ꯐꯠꯇꯅ ꯂꯧꯔꯨꯕ ꯄꯨꯝꯕ ꯂꯥꯜꯂꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯐꯥꯎꯔꯝꯕ ꯄꯨꯝꯕ ꯅꯨꯡꯁꯤꯕꯅ ꯃꯍꯨꯠ ꯁꯤꯟꯈꯤ ꯃꯤ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄ ꯍꯥꯏꯕꯁꯦ ꯃꯤꯀꯨꯞ ꯑꯃꯗ ꯄꯨꯡ ꯑꯃꯗ ꯍꯦꯛꯇ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄ ꯌꯥꯏ ꯍꯣꯏ ꯆꯨꯝꯃꯤ
ꯑꯗꯨꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕ ꯃꯐꯝꯁꯦ ꯑꯣꯟꯅꯔꯦ ꯃꯇꯝ ꯃꯥꯡꯂꯒ ꯋꯥꯈꯜ ꯋꯥꯔꯒ ꯇꯣꯛꯀꯅꯤ ꯃꯇꯝ ꯂꯩꯔꯤꯉꯩ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯈꯣ ꯈꯣꯡꯐꯝꯗꯣ ꯍꯟꯗꯣꯛꯄꯤꯌꯨ ꯑꯩ ꯋꯥꯈꯜ ꯑꯝꯇ ꯈꯟꯊꯗꯅ ꯋꯥꯁꯦ ꯍꯦꯛꯇ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯥꯒꯠꯆꯕ ꯑꯁꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯈꯟꯖꯕ ꯑꯩꯅ ꯁꯥꯒꯠꯆꯕ ꯃꯤꯁꯛꯇꯨꯃꯛ ꯅꯍꯥꯛꯅꯤ ꯑꯗꯨꯅꯕꯨ ꯑꯩꯅ ꯃꯇꯝ ꯁꯥꯡꯅ ꯋꯥꯈꯜ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯔꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯔꯕ ꯅꯁꯛ ꯏꯁꯛ ꯃꯨꯟꯅ ꯈꯪꯅꯔꯕ ꯄꯨꯟꯁꯤ ꯑꯅꯤ ꯅꯨꯡꯁꯤꯅ ꯆꯠꯃꯤꯟꯅꯕꯗ ꯀꯌꯥꯝ ꯀꯥꯏꯕꯒꯤꯅꯤ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯗꯕ ꯑꯩꯒꯤ ꯁꯛꯂꯣꯟ ꯀꯌా ꯑꯃ ꯂꯩ ꯃꯗꯨ ꯅꯪ ꯀꯤꯗ꯭ꯔꯥ ꯂꯩꯅꯤꯡꯕ ꯂꯩꯔꯁꯅꯨ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯔꯒꯦ ꯑꯋꯥ ꯆꯩꯅꯥꯅ ꯄꯤꯛ ꯊꯜꯂꯕ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯅ ꯇꯛꯁꯤ ꯁꯣꯟꯕ ꯄꯨꯟꯁꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯃꯗꯨꯗꯤ ꯅꯪ ꯀꯤꯗ꯭ꯔꯥ ꯂꯥꯛꯅꯤꯡꯕ ꯂꯥꯛꯑꯁꯅꯨ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯒꯦ ꯈꯟꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯕꯅꯤ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯟꯊꯈꯣ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯐꯤꯔꯦꯝꯅ ꯄꯨꯟꯁꯤꯕꯨ ꯋꯥꯅꯕ ꯁꯤꯟꯒꯅꯨ ꯀꯌꯥꯔꯛ ꯍꯟꯅ ꯈꯜꯂꯦ ꯈꯝꯇꯨ ꯈꯣꯡꯐꯝ ꯍꯟꯗꯣꯛꯀꯦ ꯈꯜꯂꯨꯕ ꯃꯤꯀꯨꯞꯇꯗꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯅꯪꯕꯨ ꯋꯥꯍꯟꯒꯦ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯠꯇꯦ ꯅꯣꯛꯄ ꯀꯥꯎꯔꯨꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯍꯥꯛꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯤꯡꯕ ꯇꯝꯕꯤꯕꯒꯨꯝ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯆꯦꯠꯂꯕ ꯁꯝꯕꯜꯗꯣ ꯑꯩꯅ ꯑꯣꯏꯖꯒꯦ ꯍꯥꯏꯖꯕꯅꯤ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯕꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯇꯨꯡꯗ ꯅꯤꯡꯉꯝꯂꯣꯏ ꯑꯗꯨꯒ ꯑꯔꯦꯡ ꯑꯔꯦꯡ ꯄꯨꯊꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯅꯍꯥꯛꯄꯨꯁꯨ ꯋꯥꯃꯤꯟꯅꯁꯤ ꯁꯤꯃꯤꯟꯅꯁꯤ ꯍꯥꯏꯅ ꯅꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯔꯕꯗꯤ ꯑꯩꯕు ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯀꯩꯗꯧꯅꯨꯡꯗ ꯉꯥꯛꯄꯤꯔꯣꯏ ꯏꯁ ꯅꯪꯅ ꯑꯩ ꯆꯤꯡꯊꯧ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯑꯩꯅ ꯅꯪ ꯆꯤꯡꯈꯠꯆꯒꯦ ꯍꯤꯡꯃꯤꯟꯅꯁꯤ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯕ ꯇꯥꯆꯣ ꯍꯌꯦꯡꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯉꯁꯤꯁꯤꯅ ꯍꯤꯌꯥꯡꯒꯩꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯂꯩꯃꯔꯦꯜ ꯏꯃꯥꯗ ꯊꯧꯅꯤꯖꯔꯒ ꯀꯠꯆꯕ ꯃꯅꯥ ꯃꯁꯤꯡ ꯈꯔꯁꯦ ꯀꯣꯔꯧꯒꯤꯁꯨ ꯁꯔꯨꯛ ꯈꯔ ꯄꯤꯕꯤꯔꯨꯒꯦ ꯀꯨꯏꯔꯣꯏ ꯇꯥꯆꯧ ꯑꯩ ꯁꯠ ꯂꯥꯛꯀꯦ ꯆꯠꯂꯨꯔꯣ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯌꯦꯡꯁꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤꯅ ꯃꯕꯨꯡ ꯑꯩꯉꯣꯟꯗ ꯀꯦꯠꯆꯒꯗꯕ ꯏꯆꯜꯁꯤꯅ ꯏꯃꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯗꯨꯅ ꯂꯩ ꯍꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯅꯥꯏꯕꯨ ꯈꯔ ꯊꯨꯅ ꯂꯧꯁꯤꯟꯕꯤꯔꯣꯒꯕ 이비마 ꯀꯔꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯉꯍꯥꯟꯈꯩꯗꯤ ꯀꯣꯜ ꯂꯤꯛ ꯋꯥꯏꯔꯝꯒꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩꯒꯁꯦ ꯊꯥꯕꯅꯤ ꯃꯥꯅ ꯉꯁꯤ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯁꯤꯕꯣ ꯑꯩ ꯍꯧꯒꯠꯂꯣꯅꯦ ꯏꯕꯦꯝꯃ ꯍꯧꯒꯠꯂꯣ ꯇꯥꯆꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤꯅ ꯅꯤꯉꯣꯜꯅ ꯀꯅꯥꯗ ꯊꯕꯛ ꯇꯧꯅꯒꯦꯕ ꯅꯤꯉꯣꯜ ꯑꯝꯇ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯉꯥꯛꯇꯪ ꯇꯨꯝꯈꯤꯒꯦꯕ ꯇꯧꯔꯤꯁꯤ ꯃꯁꯤ ꯍꯣꯏꯅꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤꯅꯅꯦ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯔꯒꯦ ꯑꯗꯣ ꯌꯥꯍꯧ ꯊꯦꯡꯕꯗꯣ ꯐꯠꯇꯦ ꯍꯥꯏꯕꯅꯤꯅꯦ ꯀꯣꯟꯁꯦ ꯑꯃꯨꯛꯇ ꯐꯦꯡꯗꯣꯛꯎ ꯂꯥꯛꯑꯣ ꯕꯕꯥ ꯂꯥꯛꯑꯣ ꯀꯣ ꯅꯠꯇꯦ ꯑꯇꯩ ꯑꯇꯩ ꯊꯕꯛꯇꯤ ꯑꯩ ꯑꯃꯨꯛꯇꯪ ꯇꯧꯔꯒꯦꯕ ꯈꯪꯉꯦꯗꯅ ꯑꯗꯣ ꯀꯣꯟ ꯐꯦꯡꯕꯒ ꯋꯥꯏ ꯇꯩꯕꯒꯁꯤꯒꯤꯗꯤꯅꯦ ꯅꯕꯨꯡꯉꯩꯅ ꯇꯧꯔꯗꯤ ꯐꯖꯔꯔꯣই ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯖꯗꯦ ꯁꯦ ꯂꯥꯛꯑꯣ ꯍꯧꯒꯠꯂꯛꯑꯣꯕ ꯁꯤ 이ቤ마 ꯅꯪꯕꯣ ꯑꯁ ꯃꯤ ꯅꯨꯄꯤ ꯌꯥꯎꯗꯕ ꯏꯃꯨꯡꯗꯗꯤ ꯅꯨꯄꯥꯅ ꯂꯣꯏ ꯇꯧꯏꯗꯨꯗꯤ
ngasi khakpu kanasu kaisu hairoi o mina hairasune ngasidi ningol wahanba yate ni khumu tꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯁꯤ ꯉꯥꯡꯁꯤ ꯍꯣꯏꯗ ꯍꯦ ꯉꯁꯤꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯏꯆꯟꯅ ꯄꯣꯊꯥꯖꯕꯕꯨ ꯀꯩꯗꯧꯒꯦꯒꯦ ꯇꯨꯝꯃꯨ ꯏꯆꯟꯁꯤꯗꯤ ꯅꯕꯨꯡꯅꯦ ꯀꯣꯟꯒꯅꯦ ꯐꯦꯡꯇꯣꯛꯀꯦ ꯁꯦ ꯃꯥꯏꯒꯁꯦ ꯂꯣꯏꯅ ꯇꯩꯊꯣꯛꯀꯦꯁꯦ ꯀꯗꯥꯏꯗ ꯇꯩꯒꯗꯕꯁꯦ ꯂꯣꯏ ꯇꯩꯊꯣꯛꯑꯒꯦ Tacho, hilai. Hayeng do, korong na ne, cha kong ni hai. Ay na chaning ba thong ni, kay chaning ye ka naga yam hangaw ba ni? Ay din som da pao ka na tami. Aduga tacho sina nungay na tumagalay rami. Hujik sibu, pung kya tara sano. Sidi, hidak saba mata mo iri ne. Tacho, se, hidak saba mata mo iri ba? Tabro. Tacho. Kaya na daw isibo. Tacho, se. May pango, se. Hidasig siya saraga nang napapadoy ni. Ay, ikaw si Tabro. Ang tadi ko mo, Tacho. Ay nakaurisin ko mo. Tacho. Nang tuminalay pa yaroy. Nang napapana na balayan kitoy ni. Nasaan kami ba magkailayan kitoy ni, Tacho. Ay butadaw lagat chat ki ba yaroy. Tacho. Ay boy tanta kamay na yung sila yodoy no. May kukarag ka Tacho butadaw lang bagi. Ay buharaw na bro. Gatala bro Tacho. Se amagdadi ko mo Tacho. Lila, lana thorom su loi khare. Pungning do kitang phatha batam lo. Cha khara sana ba torose. Adumai sum tawradi nasa do soklani ba. Tachaw hek lai khidaba numitagi kari kumam ta su sa se yati. Nasa do phibam yam sokle. Akhoi bu hona ba yaba hona khidana. Adubu kha madingam khidrena tachaw do. Mikup kudingi sena jabado. Sena udaba mikup amada chatkre. Aroiba mikup tuda pugmen pamena jaba pawa pangkidre. Koro aina hona jakiba singdo. Tachaw do pelam gadra. Ma pelam gadra pelam hoidra. Ay kangdra. Ay buwaraw kraba kangde. Ay laytaba tanja yinglaga. Ay bukangda na ba tuminat chatkre. La, yara si. Kapan? To. Magi punsida tamak panani.
ꯀꯅꯥꯅꯁꯨ ꯀꯛꯄ ꯌꯥꯔꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯧꯅꯥ ꯂꯩꯌꯨ ꯑꯋꯥꯕ ꯂꯣꯠꯂꯒ ꯃꯃꯣꯟ ꯅꯣꯛꯅ ꯍꯤꯡꯕ ꯇꯝꯃꯨ ꯍꯥꯏꯅ ꯊꯧꯅꯥ ꯄꯤꯔꯤꯕ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯊꯃꯣꯏ ꯑꯗꯨꯛ ꯁꯣꯟꯊꯔꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯠꯈꯤꯒꯗꯕ ꯉꯥꯛꯇ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯅꯤ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯍꯤꯡꯖꯕ ꯄꯥꯝꯖꯕꯤ ꯑꯩꯁꯦ ꯅꯣꯛꯅꯅꯕ ꯃꯔꯝꯗꯒꯤ ꯀꯞꯅꯕꯒꯤ ꯃꯔꯝꯅ ꯍꯦꯟꯅ ꯌꯥꯝꯅ ꯄꯤꯕꯤꯔꯛꯏ ꯃꯤꯑꯣꯏꯕꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯜ ꯍꯥꯏꯕꯗꯣ ꯑꯩꯒꯤꯗꯤ ꯂꯣꯏꯈ꯭ꯔꯦ ꯀꯅꯥꯒꯤꯗꯃꯛ ꯀꯔꯤꯒꯤꯗꯃꯛ ꯑꯩ ꯍꯤꯡꯈꯤꯒꯅꯤ ꯂꯤꯛꯂꯥ ꯑꯁꯨꯛ ꯁꯥꯡꯕ ꯄꯨꯟꯁꯤꯗꯤ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯂꯛꯂꯒ ꯀꯔꯤꯒꯤ ꯑꯗꯨꯛ ꯁꯣꯟꯊꯔꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯈꯝꯕꯅꯁꯨ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯏꯃꯥꯅꯁꯨ ꯅꯪꯕు ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤ ꯅꯕꯨꯡ ꯁꯛꯂꯕ ꯑꯩ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯗꯅ ꯑꯗꯨꯛ ꯊꯧꯅꯥ ꯂꯩꯕꯤ ꯅꯪꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯅꯇꯧ ꯎꯠꯄꯗꯣ ꯄꯛꯆꯗꯦ ꯑꯁꯦꯡꯕꯅꯤ ꯂꯤꯛꯂꯥ ꯅꯪꯒꯤ ꯀꯔꯤꯁꯨ ꯋꯥꯠꯇꯦꯅ ꯑꯩꯈꯣꯏ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕꯅꯤ ꯂꯥꯟꯅ ꯊꯧꯔꯝ ꯐꯥꯎꯕꯗꯤ ꯅꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯒ ꯅꯠꯇ꯭ꯔꯒ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯃꯤꯟꯅꯩ ꯁꯨꯝ ꯀꯨꯏꯅ ꯂꯩꯔꯛꯂꯕꯗꯤ ꯇꯨꯡ ꯀꯣꯏꯅ ꯀꯅꯥꯁꯨ ꯂꯩꯕ ꯉꯝꯃꯣꯏ ꯃꯐꯝꯁꯤꯗ ꯅꯊꯟ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣই ꯄꯨꯟꯅ ꯑꯩꯈꯣꯏꯗ ꯂꯩꯔꯨꯔꯁꯤ ꯃꯁꯤꯗ ꯀꯔꯤ ꯈꯜꯂꯤꯒꯦ ꯏꯃꯥꯅ ꯑꯩꯒꯤ ꯈꯟꯕꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯂꯤꯂꯥ ꯏꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯦ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯄꯨꯟꯅ ꯂꯩꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇ ꯅꯕꯨꯡ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯕꯁꯨ ꯑꯣꯏꯊꯣꯛꯂꯣꯏ ꯅꯨꯄꯤ ꯃꯆꯥ ꯅꯊꯟꯇ ꯃꯐꯝꯁꯤꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯈꯨꯔꯧ ꯏꯕꯨꯡꯅ ꯂꯩꯔꯝꯕ ꯃꯐꯝꯁꯦ ꯑꯩ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯑꯩ ꯃꯐꯝꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯋꯥꯐꯝꯗꯣ ꯏꯃꯥꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ ꯅꯪ ꯍꯥꯏꯔꯤꯕꯗꯨꯁꯨ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤ ꯐꯔꯦ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯏꯃꯥꯗꯣ ꯁꯤꯗ ꯑꯣꯏꯅ ꯅꯪꯒ ꯂꯩꯃꯤꯟꯅꯔꯣ ꯇꯥꯆꯧꯒꯤ ꯀꯨꯝꯃꯣꯏ ꯌꯧꯗ꯭ꯔꯤ ꯐꯥꯎ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯅꯤꯡꯉꯥꯏꯇꯔꯨꯅꯨꯀꯣ ꯂꯤꯛꯂꯥ ꯑꯩꯒꯤ ꯋꯥꯗꯤ ꯑꯗꯨꯅ ꯐꯔꯅꯤ ꯂꯤꯂꯥ ꯃꯁꯤꯃꯗꯤ ꯌꯥꯔꯣꯀꯣ ꯑꯗꯣ ꯁꯦ ꯆꯥꯛ ꯈꯤꯇꯪ ꯆꯥꯊꯣꯛꯁꯤ ꯅꯪꯅ ꯆꯥꯗ꯭ꯔꯕꯗꯤꯅꯦ ꯑꯩꯈꯣꯏꯁꯨ ꯆꯥꯗ꯭ꯔꯦ ꯑꯗꯨꯅ ꯏꯁꯥꯁꯦ ꯍꯥꯝꯆꯤꯠ ꯍꯥꯝꯐꯣꯏꯅꯔꯦꯕ ꯊꯕꯛꯀ ꯁꯨꯕ ꯑꯝꯇ ꯉꯝꯃꯔꯣꯏ ꯑꯩ ꯆꯥꯛ ꯊꯤꯔꯝꯂꯒꯦꯀꯣ ꯂꯥꯛꯑꯣ ꯅꯕꯥꯅꯤ ꯂꯤꯛꯂꯥ ꯅꯪꯒꯤ ꯑꯈꯥꯡ ꯀꯟꯕ ꯊꯧꯅꯥ ꯂꯩꯕ ꯑꯋꯥꯕꯕꯨ ꯂꯥꯟꯊꯦꯡꯅꯔꯒ ꯃꯃꯣꯟ ꯅꯣꯛꯅ ꯍꯤꯡꯕ ꯉꯝꯃꯤꯕ ꯋꯥꯔꯕ ꯄꯨꯟꯁꯤ ꯀꯌꯥꯒꯤ ꯇꯝꯖꯅꯐꯝ ꯑꯣꯏꯕ ꯅꯇꯧꯗꯨꯗ ꯑꯩꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯅꯍꯥꯛꯀꯤ ꯃꯤꯅꯣꯛꯇꯨꯒꯤ ꯃꯔꯨꯝꯗ ꯂꯣꯜꯂꯤꯕ ꯑꯋꯥꯕ ꯆꯩꯅꯥꯗꯣ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯗꯨꯅ ꯅꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯣ ꯃꯥꯡꯗꯅꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯍꯣꯠꯅꯒꯅꯤ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ ꯂꯤꯛꯂꯥ